ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ 𝗦𝗡𝗖𝗨𝗥𝗜𝗧 ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SLR राइफल ꯑꯃ 9mm ꯄꯤꯁꯇꯣꯜ ꯑꯃ 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯝꯌꯨꯅꯤꯁꯟ 15 ꯇ꯭ꯔꯦꯁꯔ ꯔꯥꯎꯟ ꯑꯃ 𝗬𝗠𝗧𝗏 ꯔꯕꯔ ꯕꯨꯂꯦꯠ 3 ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯣꯏꯕꯣꯜ ꯈꯨꯅꯧꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯃꯣꯗꯤꯐꯥꯏꯗ ꯂꯦꯊꯣꯠ ꯒꯟ ꯑꯃ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ 9mm ꯄꯤꯁꯇꯣꯜ 2 SBBL ꯑꯃ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯝꯌꯨꯅꯤꯁꯟ 8 ꯂꯦꯊꯣꯠ ꯐꯥꯌꯔ ꯀꯦꯁ ꯑꯃ ꯔꯕꯔ ꯕꯨꯂꯦꯠ ꯌꯥꯎꯅ 9.38mm एंटी रायट कार्टिज अमा 𝗙𝗠𝗡𝗧𝗏 स्टन 2 अमदी 𝗙𝗢𝗥𝗑𝗧𝗏 𝗦𝗡𝗡𝗏 𝗦𝗜𝗡𝗙 सेट अमा ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯈꯦꯇ꯭ꯔꯒꯥꯎ ꯁꯕꯜ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯖꯨꯕꯦꯅꯥꯏꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯉꯣꯝꯕꯝ ꯂꯦꯝꯕꯁꯤꯡ ꯆꯍꯤ 15 ꯃꯪꯁꯇꯥꯕꯝ ꯄꯣꯏꯔꯩꯉꯥꯟꯕ ꯃꯩꯇꯩ ꯆꯍꯤ 12 ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥ ꯁꯤꯡ ꯆꯍꯤ 12 ꯅꯤ ꯃꯈꯣꯏꯗꯒꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯒꯥꯊꯛ ꯔꯥꯏꯐꯜ ꯑꯃ ꯑꯃꯗꯤ ꯂꯥꯏꯐ ꯔꯥꯎꯟ 5 32 ꯄꯤꯁꯇꯣꯜ ꯀꯟꯇ꯭ꯔꯤ ꯃꯦꯠ ꯑꯃ ꯃꯣꯕꯥꯏꯜ ꯐꯣꯟ 3 4 ꯋꯤꯂꯔ ꯚꯦꯍꯤꯀꯜ 2 ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ 𝗦𝗡𝗖𝗨𝗥𝗜𝗧 ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SLR राइफल अमा 9mm पिस्तोल अमा 12 बोर सिंगल बैरल गन अमा लाइफ राउंड एम्यूनेशन 15 ट्रेसर राउंड अमा 𝗬𝗠𝗡𝗏 रबर बुलेट 3 रिकॉवर तौखी लोइनना कांगपोक्पी डिस्ट्रिक्टगी लोइबोल खुनौदगी स्नाइपर अमा मॉडिफाइड लेथोट गन अमा मैगजीन याउना 9mm पिस्तोल 2 SBBL अमा लाइफ राउंड एम्यूनेशन 8 लेथोट फायर केस अमा रबर बुलेट याउना 9.38mm एंटी रायट कार्टिज अमा 𝗬𝗠𝗡𝗏 स्टन 2 अमदी 𝗙𝗢𝗥𝗑𝗧𝗏 𝗦𝗜𝗡𝗙 सेट अमा फगत्पा ngамले हाइरी नाकन अमरोमदा मणिपुर पुलिसना खैत्रगांव सबल लेकाई इम्फाल ईस्ट डिस्ट्रिक्टगी खुलाइगा कोनना जुबेनाइल अमा याउना मियोय 3 फगत्पा ngамले हाइरी मियोयसिंग अदुदी निंगोंबम लेम्बसिंग चही 15 मंगसताबम पोइरैङान्बा मैतै चही 12 अमदी लाइश्रम बिद्या सिंह चही 12 नि मखोयदगी मैगजीन याउना गाथक राइफल अमा अमदी लाइफ राउंड 5 32 पिस्तोल कंट्री मेट अमा मोबाइल फोन 3 4 व्हीलर व्हीकल 2 हाइरिबसिंग असी रिकॉवर तौखी हाइरी